Mami Mapao gi kunmathoi suba episode asida mayambu taramnok cheri. Amadi mamangi kun suba episode ta mayamna pibirakhiba comments, suggestions amadi feedback singidamak hainingai leituna thagacheri. Now let's have a quick look at what we are bringing you from the world of entertainment on this 21st episode of Mami Mapao. Maitai singi chahi hoba numit sajibu nong mapanba cherau bagi mapao na ahan boina thamjari. Ani subada thamjari Mime Festival ama laingak na sinduna pangtokhi bagi paudam. Ahum suba oina machalai magi Foundation Day ga mari leinana pongnafam ima haiba isai gi thauram ama pangtokhi bagi mapao. Mari suba asina 3rd Manipur International Film Festival 2018 gi mapao. Mga subada yengdaba ngamde haina mingthonba Manipuri feature film amagi yaifathauni thauramgi mapao. Aroiba oina thamjariba mapao asina mona sengau lakpagi making gi mapao. Sajibu nong mapanba cherauba chahi hauba numit ki thauram harau tayambaga loinana tha asigi haukiba tang taragani panda pangtokhibagi mapao amatang mityeng tamis. Sajibu gi nong mapanba maitai thajat kinadi ahauba sajibu chairauba gi thauram kumza sigi oinasu maitai singna namna khundariba Manipur gi tampaki mafam ayambada pangthoknaki chatnabi gi lining laisol kaya ga loinana laibak ki thak tagi hauduna yumthom gi thak fawbada pangthoknaki nauna hauriba chahi sima chingmana wangbugum mai pa ki haiba wakhalol ga loinana manak nakpada laiba chingda kabana kumai asigi maruoiba sakam ama oiri kumai asiga mari leinana ipa ipu singi haktak tagi chatnaram labasu hauziki mirol na kaunaraklaba ogri chongni thoramsu pangthoknaki Ariba puwari gi liklam kayabu phumnuna puriba anauba machatna leitenglaba thabal chongba gi thauramsu numit adugi numidangi matamda pangthoknaki pakhang leisa kayana khutka paloinana harau tayamna saruk yaminaki Anauba chahina lakpada iramdam asida nungsi chanaba ing tappa amadi pumnamaki mafamda watapadaba purakpa oirasanu haina Mami Mapao gi team dagi wish pisari. Mathangi asina Chandrakirti Auditorium da Mime Festival ama pangthokhibagi mapao ni mayam miteng taminas. Imphal ki Palace Compound leba Chandrakirti Auditorium da numit nini yoiba Mime Festival ama tha sigi hoki batang tara taruk amadi tara tareta numit nini chukna pangthokre. Eastern Cultural Center, Ministry of Culture, Government of India amadi Department of Art and Culture, Government of Manipur ahumna punna kusamna duna hariba festival asi pangthokhibani. AIR Imphal Station Director Dilip Mayengbamna Chief Guest ki warol piraduna thauram madada state asigi laingakna artist singbu kumang sausilhan naba amadi mateng pangbinaba
wafam kaya taksinki amadi sitharakliba folk art ki matang palladuna anauba art ki medium kya sangsilakpana maram oiduna yelau ngai dagi leraklaba art form kaya gi sitharaknabagi maram oiri hanasu fongdoki Mime Festival asida Kanglei Mime Theatre Repertory gi Love Your Nature amadi ti Raghumunina lamjing lamtakpa The Bullet amasung Rag Tarang Imphal gi Sadanandana lamjing lamtakpa Undead nga marak sa marakaiwa mime placing udki Artist amadi mari lainaba pumnamakpu thagacheri asigumba Mime Festival ama mai pakna sinbikibagidaba machalei mana chahi khudingi poknafam ima haina mingthonba isai nongmai gi thoram loop asigi foundation day ga mari leinana leptana pangthokpiri thoram asigi mapauni mijeng tamis Poknafam ima haina mingthonba sei khudingi macha alaimana loop asigi mapok kumon ga majilainana leptana pangthokpuna lakliba isai nongmai gi thoram chahi asigi oinasu tha sigi hoki batang tarani panda yam ching lem amadi mai pak na pangtokre palace compound le ba chandikriti auditorium na pangtoki ba thoram maduda iramdam asigi thoidok hendokna maming leiraba saisak pa saisak ti gayana sarukya ki thoram mapung fan ki Wow! Yamna chinglemba amadi mapung faba thoramne thagacheri machalei mubu makha tarakpadasu hena mapung fana pangthokpa ngamba oibi. Anyway guys, it's time for a little break. We will be back soon. Break in matungda mayambu amukka hanna taral nokcheri. Adomna yengbiriba si Impact TV da tha amagi anisuba amadi aroiba irai khudingi sandokchariba Mami Mapao ni. Episode asigi mari suba mapaoina hojik pujarakliba si ngarang dagi hauduna hayeng fauba numit humni chupna pangthokliba Third Manipur International Documentary Short and Animation Film Festival 2018 gi mapaoni. Well, I love to watch animation films, so let's see what we have.
Third Manipur International Documentary Short and Animation Film Festival 2018 ngarang March 18 gi hauduna hayeng phawba pangthokadori. Films Division, Ministry of Information and Broadcasting, Government of India amadi Manipur State Film Development Society anina kusamnaduna hariba festival ase Imphal gi Palace Compound leiba MSFDS ki auditorium da pangthokpani. Taramanga Suba Mumbai International Film Festival da West Documentary gi mana fanglakraba Brother Zakov Are You Sleeping utuna haudokiba festival asida lamdam asigi saknairaba hawam Paban Kumar gi fumsang loina na bobo khuraizam gi ima Sabitri yauna India khaktanatana malem gi atopa leibak kayada gi su yauna punna film taramari na saruk yari. Festival asigi manung channa saknairaba filmmaker Zanu Barua, cinematographer amadi filmmaker Ranjan Palit, loina na film editor Arjun Gaurisaria na chingba saknairaba kayana film puthokpaga mari leinaba master class kaya su pangthokli. Manipur State Film Development Society gi yamna chawna mai pakpa amani. Lamdam asigi film bunung sizariba kayada quality film yengba fanghanaba laukhalakpa achauba initiative ne. Hayeng loidoine mayam sungsoi soidana lengbiro. I heard you guys say yengdaba ngamde Mami Mapao se. Yengdaba ngamde haise film niko. Haukiba tang kunga nithoida yaifa thawni thawram pangthokre. Kamain tawge habadu mayam punna yengminasi. Luching production gi banner makhad puthokadaba yengdaba ngamde hana mingthonba Manipuri feature film amagi yaifa thawni thawram tha sigi haukiba tang kuni thoida chanabi gi lining laisol kaya ga loinana pangthokre. Uripok sinam lekai rims rotalaiba kombirei inda maira chukatuna hudokkim thawramaduda Film Forum Manipur gi chairman Samjit Sabam Mangol Jawamati Cine Actors Guild Manipur gi president Lokendra Takelam na chingba lamdam masigi film nu pamjaba miyoi kyana saruk yaki. Luching luang gi lamjing lamtak makhada pankat keduruba film asida Pilot Prince Nauba Chaikaba Max Kamnam Tangang bi amadi Pinky na chingba kyana maruoiba mamiroi sing hoina saruk yagadawri. Soidana mai pakpa miyamna pamnava film ama oibirau haina wish pizari. Hauzik taruk suba amadi aroi boina puzarak liba Mapao asina mayamna kaurang na ngainariba lagliba April gi tang tarada MSFDS ta release tawgadabagidamag sem sariba Dreams production gi mona sengaw lakpa film asigi making gi pawdamama mayam mideng tabinas. Dreams production di banner makada romedy amadi comedy di yumpam oiduna pankhatpa mona sengaw lakba haina mingthonba Manipuri feature film ama lakliba April gi tang tarada MSFDS ki auditorium da haunabi matung ina release tawngnaba sem saba pumna makle kamcha maitei gi wari amadi screenplay da pankhat liba film asida Ras Kitchen maitei na editor gi thaudang lauri amadi aku pukhamramna makeup gi thaudang lobagi mathakta aku amadi gope anina costume gi sintha pangli Regan KH amadi MG Sayon anina
cinematography ki thodang lauriba film asida Tony Ahiba mamadi Arun Piano anina Saipan bagi thodang lauri Mona singaw lakpa ngasidi nangi matam lori He, ngai ko, sat chibi yaro. Ayeng makayabu makalam na noon gani hadgi ataw bathaga bathamliba Mona Sengaw lakpa hariba KSS Ganandra na puthok liba film asida pilot Aku Kamcha Tenzing Zit Singh Ras Kisan madi Zen Psychometry kayala saktam lang li madi Gyananna lamzing lamthakli Mona Sengaw lakpagi shooting sing asina last day ni film jigi loisal lakpagi promotion amakak mafam sita namam bani film je hana ishai da lairamaga film olakpada mayam na su adum appreciate tawbi gi ba adagi film on gi bani hauju mayam na ngai nari ba adagi khorang ngai ba potu dreams production gi site gi athu matam na present tawzarage lakadawri ba April 1st week sita sung soi soi dana release tawzarani hai ba film masida mayam na akoi ba support tawbiyo ada hena encourage tawbiyo mamang da hana dreams production na puthokiba any music video any thabak khudimmakta adum support tawbiduna lai hojog su adum tawbiyo hojig mayam da present tawjog da film sida cast tawriba every artist khudimmaksi new face ngakta ni mayam na moibu encourage tawbiyo support tawbiyo film masi mai pakpa da hena mateng pamina se ai ne yung na thille duga nang na tha oina namma ba na ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯗꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯁꯨꯄꯔꯁ꯭ꯇꯥꯔ mayam soidana yengba lakpiyo akoigi Mr. Tenzing of Mami Mapao is also taking a great role in this film. It's a big surprise. Well, that's all we have in this episode of Mami Mapao. Hope you liked it. Thank you for watching, and dear fans and followers, please do send us your valuable comments and suggestions, also feedbacks, and never forget to press the like or dislike button and also subscribe to our channel. Thank you. Bye bye.